Churasanpur district ki manung chana laiba chaiwa khulgi khunja singna ngasi pasoi da laiba SBS Construction Material Private Limited ki mapu huirem Bikram gi yumda latuna chana thangna na ba mana masing kaya khudol tamkre loinana chaiwa khuldagi lakliba khunja singdasu huirem Bikram nasu kanglaipa kanbaluf ki matenga loinana asa tha kaya khudol tamki thoramadu da chaiwa khulgi khulak pati ai sangkholong jonna phongdorak pada asikumnaba awana taraba matamda amana amagi mateng pangnaba tangai fade masina sing amasong tamgi mari hena chesin halagani mayam ase tampak leba isinaw singsu ekhoina leijaba ekhoina ngamjaba khara ekhoina lilip ke damak khabiru se haim tamda harauna yamna habu pot nate dumang also sa simatic side effect lairoi aduna ekhoina ngamjaba nungsibagi maron madu takjana ba haina pujarapati Amaromda SBS ki mapu huidrom Bikram na phongdorak pada polam singasi mahaki brickfield da thabak toriba tongan ba sinmi singda panghalagani haiki nesu angam mating pang pahaib tare adumai tawdana pau pirakpategi haidana adumai dana ma chingi hojiki haiba khunji pubireiba posei se aigi factory da chekol da brickfield da sabak subiriba